Akiswani Imphal, Nolini Devi na pau pajadi, ahanbada maru iba pau. Nagaland ki Mon Jilada Assam Rifles na nungai kapada misam tarahumdoi sikiba aduda Mukhയമന്ത്രി Nongthombam Birena nungai taba phongdokre. Manipur ngarang COVID-19 na naramba miyoi nipu naba phagalakpagi sang sada marphutara nipan dasmek amamari yaure. Amishung lebak asida COVID-19 ki anaba variant Omicron ki case thingnaba kunmathoi sure. Lebak asina COVID vaccine dose ko ti sama yang khayong kap na bahut na ringai sedak asida anoba corona variant sing thorokle haribasina amukasu nungnang bapokhalle. Phibam asida ikoina tabiriba miyamda hekyaba makai athuba matamda vaccine dose thuna kaplok binaba amachung atopa miyoi sing vaccine kapada mateng pangbinaba appeal tokjari. Lechat asida ki ngakthoknaba achamba thawong ahum asi inbiyu face mask chupiyu phutteruki social distancing thambiyu maimit amadi khusa sengna hamdokpiyu. COVID-19 ka mari lenaba ipau singi damak National Helpline number sing 011-2397-8046 amasung 1075 da aduga Manipur ki helpline number 0385241168 amasung 1800345381 da phone tawbiyo. Hawjik mapungoy bapaw. Nagaland ki Mon Jilada Assam Rifles na nungai kapada misam tarahumdoi sikiba aduda Mukhയമന്ത്രി Nongthombam Birena nungai taba phongdokre. Twitter da thagat pa warol amada Mukhയമന്ത്രി na hai thaudo atuda laikhidraba khunja singi imung manung na nanghoriba awabada saruk yari. Asigumba laibak thiba thaudo asi ninda tawningai ni. Thaudo asi ki matangda SIT semduna thijinbagi thabak sataba hokre. Atuba matamda maraliba singi mathakta ain ki thabak soidana lakhot kani haibagi thajabasu Mukhയമന്ത്രি na phongdokhi. Amiromda tungan baluk kaya na su thaudo atubu yamna kanna yaning taba phongdorakli. Rongmai samnak phuam Delhi na thaudo atubu yaning taba phongdokladuna hai. Ganatantra chatpa leba amada security force na asigumba kahinba thawong sathaba asi yamna laibak thibani. Joint Tribes Students Association na su thaudo atubu yaning taba phongdokladuna hai. Assam Rifles na yamna pangtaba mawongda miyoibagi hak khongkawnabagi thawong asi khangbangamloi. Thaudo atubu yaning taba phongdokladuna Tamenglong District Headquarters da ngarang numidang Joint Tribe Council Inpui Liangmai Rongmai amasung Zemi Tribe singna kendal thanduna awaba phongdokpagi thorum ama pangthokre. North East Students Organization ne sona su misam hatkiba singi thawong adubu yamna kanna yaning taba phongdorakli. Laluba thingnabagi namada security force singna kahinba thawong sing tokhannaba amasung matam ka sunadraba ain afaspa reveal tawnabachu awang nupok raija singi mahiroi singi apun balup asina dabi tawri. Tangkul naga unawlong tangkul katam naw saklong tangkul mayar ngalalong amasung tangkul nagalong nasu thawdo adubu yamna kanna yaning taba phongdorakli. Mukhയമന്ത്രി Nongthombam Birena hairi BJP na lusing balenga kasina Manipura tangdu laitaba phibam purak pangamle. BJP kaksing mandal na sinduna ngarang kaksing dalaiba yumbi masa high school ground da pangthokiba nomagi oiba political conference da saruk yaraduna Mukhയമന്ത്രി na hai. Congress ki sahi tara manga ki sasanda raija se ki miyam ki punsida aki tujungba kaya ka loinana wana hinglamba adu haujikti kokpangamle. Police samati security force singa miyam ka gimarakta leinaba mari singthaningai oina phagalakle. Thoram duta saruk yakhibi BJP Manipur Pradesh ke President Adhikari Mayum Sarda Devi na hai. Pradhan Mantri Narendra Modi ki lamjing makhada BJP na lusingba Manipur sarkana raija se ki sing amsung tamgi manung hunjinba mapham kayada masak thokpa chakhoi thorang ki thabak kaya paikhat pangamle. Thoram atuda BJP ki mantri sing amadi MLA sing saruk yakhi. Manipur ngarang COVID-19 na naramba miyoi nipu naba phagalakpagi sang sada marphutara nipan dasmek amamari yaure. Hariba matam asida miyoi kuntha nithoi nauna COVID-19 positive oikhi. Leina asina naba miyoi amana lekhide. Haujik raija asida COVID ki active case sahum yankai humdoi leiri. Masigi manungda general population ki na chahum kunni aduga kuntha humdoi na central security personnel singni. Tabiriba pawasi akasbani Imphal dagini. COVID-19 के अनोवा वेरिएंट ओमिक्रॉन की केस राजस्थान दा मापन महाराष्ट्र दा तरेट अमसुंग दिल्ली दा अमा थिंगनरे मसी थारगा हौजिक फावबदा लेबाक असिदा ओमिक्रॉन की केस कुनमाथोइ सुरे
राजस्थान की हेल्थ डिपार्टमेंट हाई जयपुर लेबा इमुंग अमगी मियोय मापन टेस्ट तौबदा ओमिक्रॉन पॉजिटिव ओइबा थेंगनखी मकोय साउथ अफ्रीका दगी हलकपनी महाराष्ट्र पॉजिटिव ओरखिबसिंग अदुगी मनुंगदा सही 94 सुरबी नुपी अमा अमसुंग अतोपा नुपी मसा अनि अमदी नाइजेरिया दगी हलकखिबनी हाइदी मरक असिदा केंद्र सरकारना राज्य अमसुंग यूनियन टेरिटोरी सिंगदा ओमिक्रॉन की केस संदोरकप थिंगनबा अकनबा थबक लौखटनबा खंगनखरे इम्फाल अमदी अतै जिला सिंगी डिस्ट्रिक्ट हेडक्वार्टर सिंगदा ngasi phongba pause singi maroiba pau singi damak hauji ngangom kiran leire kiran thagchari nolini Imphal amadi atai singi district headquarters singda ngasi phongba pause singna maroina phongnariba pau khara panba tarbadi Nagaland gi Mon jila da security force na nomai kapada misam tarhamdoi shikiba ayush mantri Saravanan Chonawal na Manipur da ayush kilam da hena chakot hananaba wafum kya lauthokiba amasung chief minister na more gi ayush hospital sanga kibagi pau singa sin haibatai Imphal da ngasi phongba pause singi manungda sanalebakta Nagaland gi Mon da army na misam taratruk hatkre miyam na lan miyam hatkre AR gi kemai thakre district anida internet thingin kre haba pau na han headline tawri Omicron variant ke case India da kunmathoi shukre mapan da chadu da mi positive oiba haure haba pau amana anishub headline tawri Iraibakta Nagaland da AR na chathaba anti insurgency operation da misam tarahumdoi hatkre apaspa lokto haina miyam na taksin kre haba pau na headline tawri Isel Express ta Saravanan Chonawal na Ayush Hospital tare dispensary taramanga linkalagani lauthokre Chief Minister na phamung yankhai legedaba moregi Ayush Hospital sanga kre haba pauna ahan headline tawri Imphal fir press ta Nagaland gi Mon ambush ta Army Armed Forces na hatkiba taramari gi manung da tarahumdoi di misam ni haina ahan headline tawri Pona phamda Ayush ki dispensary taramanga hospital taret sagani haiba Sonowal gi wafam na ahan headline tawri Nagaland security force na misam tarahumdoi hatkre miyam gi irang da personnel ama sire haiba pauna anishub headline tawri People's Chronicle da Nagaland da army na nomai kapada misam taramari sire miyam gi irang da lanmi ama sire thodok adu inquiry tawnanaba lanmi na khangan kre haiba pauna ahan headline tawri Shanghai Express Manipuri da Nagaland da AR na misam tarahumdoi hatkre irang horukpadagi lanmi ama sire gari ahum mai thakre haiba pauna ahan headline tawri Shanghai Express English da Moregi Ayush ki hospital sanga kre Union Ayush Mantri na Ayush Hospital taret chana na bathajo pikhe pauna ahan bulamai da phong Naharol gi thaudang da fact finding report pisinduna kan bkhongjang changsilagani haiba UCM gi pauna ahan bulamai da phong Huyalan pauda Nagaland da lanmina misam tarahumdoi hatkre kunja singna security ki gari amadi camp sing mai thakre Home Minister Amit Shah na condemn tawkre thijinana ba SIT sem kre haba pauna ahan headline tawre Sursanpur da phongwa pause masona third da November thada Sursanpur town da accident ki thaudok sahum kunthra manga thokpadagi district police amasung traffic police na casualty department ta pukhlaki haina headline tawri National Highway 102B amadi 202 paktokpagi matang da jila asigi in-charge minister Bungjagil Baltiana hanne yangsinbagi mifam ngasi pangtokani haba pau amsu pause asida phongri Sursanpur da phongba topa pause Manipur Express tana District in-charge minister Bungjagil Baltiana National Food Security Act ki thalon kendra gi agency ngarang unakibagi pau headline tawduna phongri mafam asida phongba topa pause Nisin Thuhil to the IDSP gi report matung ina ngarang Sursanpur jila da COVID kenabo case mata thena ki de hain headline tawri Senapati da phongo pause Hills Hornbrin Express ta ngasi ayuk pung taruk tagi numiyong pawba naga singa ta phom singda NSF na total shutdown lokthok re haba paw headline tawri Tameng no phongo pause chamda Rajapal Ganesan haying tameng du lakani district administration amasung CSO singa unaraba yai haba paw headline tawri jila sta phongba Ganfiu Melda None Jila gi oina ahanba pawmising lof None District Working Journalist Union Shongkibugi paw photo konan headline tawduna phongri Nagaland gi Mon Jila da security force na misam taramanga hatkebu civil society organization sing yaning da phongdungna pugi pawsu pawsi asida phongli Nolini Thakasari Kiran Loisilakpada COVID-19 dagi ngakthoknaba vaccine kapthokpa face mask suppa phut taruk lamnana leiba khutcha amati maimi tarutana na thamba haiba achamba thawung sing asi ngakne chatpinaba amukhana ningsingjari aroibada maroiba paw amukhana Nagaland ki Mon jila da Assam Rifles na nongmai kapada misam tarahumdoi sikiba aduda Mukhyamatri Nongthompam Biren na nungaitaba phongdokre Manipur ngarang COVID-19 na naramba miyoy nifu naba phagalaktuna naba phagalakpagi sangsada marphutarani pandasmik amamari yaure amashung
लेबाक असिदा कोविड-19 की अनोवा वेरिएंट ओमिक्रॉन की केस थेंगनबा कुनमाथोई सुरे पाउलोइजरे